ngasi phongkhiba tongan Manipuri se phongsingi amasum thokhiba thawdawa thoksingi maruoibe I pausing khongasaraga Manipur Top Channel gi maikeri gi myam da thamjagi ahanbada thawbal amasum kaksing forest division na lam khopsin ba masing khwaidigi yamna leibada mako oire lamdamasigi reserve forest singi mafam singda logi wangda lam khopsilaga yumkai sajinba encroacher masing khwaidigi yamna leibada thawbal amasum kaksing forest division na ate forest division singdagi makokta leire masida angakpa am oidibadi reserve forest area na sing mafam singda logi wangda lam khopsin bada lamdamasigi politician sing angam athok singi khut yawi haibasi miyamna I khangna wafam oire lam asi khopsin ba masing kayam leibigi haiba khangdukna ba inau nova geo reference mapping amagi press na phongba report amagi matungina lamdam sigi tungan forest division mapan gi manuna thawbalom sung kaksing forest division na lam khopsin ba masing lising amaga satrukani fugani su leiduna khwaidigi yamna encroacher masing leiba forest division singi makokta leire Suspend district forest division na lam khopsin ba masing lising amaga samriga marfugani pa leiduna ani subada leire Matau asumna control forest division hairaga su khangnaba Imphal West amasum Imphal East district na lam khopsin ba masing punna lising amaga sakhungba nifuga taruk leiduna ahum suboidi lam khopsin ba masing samapan ga humfuga mathulaiba kangpokpi forest division na mari subuda amasum songwaga ama leiba Sandal forest division na manga subuda duga samaga kungatre leiba Jiribam forest division na taruk subuda kuntra ga nithoi leiba Fairzols district forest division na tare subada kunga tare leiba none district forest division na Nepal subada leiraga sumnagi lam khopsin ba masing Nepal khak leiba Bisnupur district forest division na mapan subada leiduna khwaidigi yam lam khopsin ba masing leitaba district forest division hori reserve forest area na singma mapam singda leiba yumkai sajinba lam khopsilaga khunda sinba se athingba leina matau kramna asuk yam khraba miyamna khunda silimbaro haibasi asabu wangam hoi Hiramasigi matang na akangai sing na phongdorakpagi matung ina politician angam athok singna magi oiba miyoi sing logi leizariba kanglon sing thugairaga thamjilakpa sina lam khopsinbagi sang hengalakpadigi khwaidigi maruiba maram ama oiri hainasu pausna phongdorakli atopa paw amadana nagagi tonganba constitution amasum flag ki demand yadriba fawba peace process khumang sokshiloi muiba Modi government nagagi tonganba constitution amasum flag ki demand si yadriba fawdi haujik sathariba peace process asi khumang sokshiloi haina NSN IM gi general secretary muibana phongdokre man makhatana haikibida nagagi tongan flag amasum constitution gi demand si ahongba leite haukiba April 18 naga pisto ki interlocutor AK Misrana Nagaland laklamkiba duda NSN IM gi general secretary siga formal oina amasum informal oina tangkak mangarakta wari sanaki maduda naga singi tongan flag amasum constitution gi demand ahongba mata leite haibadu mayek singna thamki naga gi cultural activity singi tamak tongan flag ama leifam thu haiki NSN IM gi kilon sir home minister M Darnell Slothana hakibada April 18 da naga pisto ki interlocutor aduga wari sanakibada framework agreement gi matungina naga pisto asigi waroi sanama purakani haibigi thajaba piramki framework agreement asi hokibasai English ngani ga taraga mangada Bharat Sarkar amasum NSN IM gi marakta sign tawnakibani NSN IM gi maikei digidi Nagaland ga tainana leidiba Assam Manipur Arunachal Pradesh amasum Myanmar leidiba naga taba khulsing asi amatu oina punsilaga Greater Nagaland natragana Nagalim haina mingthonba sovereign ethnic homeland ama semani naga pisto asigi interlocutor asigi wari sanakibada nakal anigi oina laidiba makoi gi position singadu mayek singna thamlangki haina su pausna phongdorakli atopa pawamana se minister na haidokibu wafam sing thabak to onthokpiyo haina laikalupna phongdorakli Bharatiya Janata Party bu majority uhenduna lengak paihalabadi iramdam sanaleba onthoki haina matamdugi madi ngasigi se minister oiriba nongthongbom birena phongdokibu wafam adu thabak to onthokpiyo haina leba kanba ahalop ki lusing porel nepram nungkang mana thadorakpa serola mana phongdorakli serola sina makha taraduna haujik se minister oiriba en birena phongdokibu wafam kudima party asigi election manifesto da maruibu wafam oina panki hairaduna Mr. Myam sayamda LPG cylinder ani lemna piba matik saba college ki nupi singda scooty lemna piba class 12 pass torba mairoi singda lemna laptop piba laumi singda tengbang oina sahida lupa lising
taruk-tagi nipan phauba hengatpaga loinana se minister ge haksil ge tengbang lupa lak manga phauba piba haiba wafam si panduna miamda pot khomkhibani party asina majority oiduna lengak paide se minister bu adumak oire hairaduna ngasimak hayengmak hekta pangthokpa yaroidabu wafam singni haibasu lup asina khangi hairaduna lengak sembada ngairibanina paikhalagdiba thabak thawung singasi iramdamsi saralaiba onthoknaba khongthangni haibasidi lupsina haidaba ngamloi se minister na corruption lehaloi imungdagi hona corruption muthatkani haiba wafam adu thamoidagi tholakwa wafamni haibasu mek singna khangi adubu miyamna singnaribadi atai MLA minister singi wafam taba phangdaba sisu lebak thibani war on drug mai pakna pangthokliba senthok handaba imungda lupa lakh 4.5 senthok leinaba thabak paikhatlagani haibana singba fazaraba waising asi lup asina taram oi NVRena BJP gi ahanba lengak tigi anisubu lengak phawbada mamangi lengak singa yengnabada afaba lengak ni haina lowi hairaduna senja thumja खुचाव थारे हाइनखिबा युमदगी क्रोर कयामकी ड्रग फाखिबदुबु चाराक फंगनना थादोखिबा कयादुबुदि लेबाक मियामना पेनबा लेखि हाइबसिदा अचुंबा वाफमनि मियामना पेनखिबा थौं कयामरुंगी थाउदोकसिंग अदु अमुक हन्ना थोंदनबा होनाबियु हाइना सुलुप असिगी मेकेरिगिसु अपील तोरखली अतोपा पावमना बिहार मचानुपा बेल पिनबा नुपी अमाबु नमदुना बॉडी मसाज तहलुबा पुलिस ऑफिसर अमा सस्पेंड तौख्रे बिहार की सरसा डिस्ट्रिक्ट मचानुपा बेल थादोपियु हाइना लाकपा नुपी अमाबु नमदुना बॉडी मसाज तहलुबा पुलिस ऑफिसर अमा थबक्तगी सस्पेंड तौख्रे नुपी अदुबु नमदुना बॉडी मसाज तहनखिबगी वीडियो अदु सोशल मीडिया दा वायरल ओरखिबदगी डिस्ट्रिक्ट अदुगी ASP लिपि सिंहाना खुदक्ता पुलिस ऑफिसर अदु थबक्तगी सस्पेंड तौखिबने थबक्तगी सस्पेंड तौख्रबा पुलिस सासी भूषण सिन्हा asi डिस्ट्रिक्ट अदुगी नौहता पुलिस स्टेशन की मखादा दगर पुलिस पोस्ट इंचार्ज ओइना लेबनी हाइरिबा पुलिस पोस्ट असिदा नुपी अमा लाकलगा जेल लैरिबा माकी मचानुपादु बेल थदोंनाबा वानमखि मदुगी खुदोंचाबदु लौरगा पुलिस ऑफिसर असिना नुपी अदुदा मसादा अचाथाव तैरगा बुद्धि मसाज तौनाबा हाइखि सोशल मीडिया दा वायरल ओरखिबा वीडियो अदुगी मतुंगिना पुलिस ऑफिसर अदुना मसा तंखाय अदु तावेलना खुमलगा सेमिनट तेत नुपी अदुदा बुद्धि मसाज तौनखि मतम अदुदा पुलिस ऑफिसर अदुगी मायोकनाबदा नुपी अमसु फमलगा लै नुपी अदुना बुद्धि मसाज तौना पुलिस ऑफिसर अदुना उकिल अमदा नुपी अदुगी मचानुपादु बेरला थदोंनाबा टेलीफोन तौदुना खानखि उकिल अदुगा वरी सनाबदुदा पुलिस ऑफिसर अदुना नुपी असि यामना लाइरै अदुना माकी मचानुपा बेरला थदोंनाबा सेल लैजदे पुलिस ऑफिसर अदुना उकिल अदुदा लुपा लिसिंग तरा पीगनी लोइना नुपी अदुगी मचानुपादु बेरला थदोंनाबगी मथौ ताबा डॉक्यूमेंट्स सिंग अदु पुरगा नुपी अनि माकी मनाक्ता थरकनी हाइना खंखि थाउदो सिग मरी लैनना नुपी अदुना पुलिस ऑफिसर अदु बुबुदी मसाज तौबगी वीडियो सोशल मीडिया दा वायरल ओरखिबा अदुगी मतंगदा SDO की रैंक ता लेबो ऑफिसर अमना लुसिंग इंक्वायरी कमिटी अमा सेमखि लोइनन इंक्वायरी कमिटी अदुना सथखिबा इंक्वायरी फाइंडिंग की मतुंगिना पुलिस ऑफिसर अदु थबक्तगी सस्पेंड तौखि अतोपा थाउदो अमदना नवाद सुपरिटेंडेंट ऑफ पुलिस DS सावलरामना ट्रक ड्राइवर अमदगी सेंजा थुमजा तौरमगा मरी लैनना मुफासल पुलिस स्टेशन हाउस ऑफिसर अमा थबक्तगी सस्पेंड तौख्रे थाउदो अदु ट्रक ड्राइवर अदुना पुलिस ऑफिसर दुना सेल लौखिबा ऑडियो क्लिप अदु सोशल मीडिया दा वायरल ओरखिबदगी थबक्तगी सस्पेंड तौखिबने हाइरि अतोपा पाव मदन US ना मखोगी सिटीजन सिंगु यूक्रेन सलगा लंथेंगनबगी मतंग वार्निंग तौख्रे US ना मखोगी सिटीजन सिंगु यूक्रेन सलगा लंथेंगनबगी मयुक्ता वार्निंग तौख्रे हाइना डिफेंस डिपार्टमेंट की मेकेडिगी फोंदोरक्ली US की लनमी ओइरंबा अमा यूक्रेन खुथोंगनबगी थाउदोक्ता सीख्रबा मतुंग तरकपदा वाफम असि फोंदोखिबने अखोइना अमेरिकन सिंगबु यूक्रेन चतनबगी वाफम खंगली यूक्रेन लेबा असि एक्टिव वार जोन अमा ओइरबने मरम असिना लेबा असि लम कोइनबा चथोक चुसिन तौबा याबा मफम अमा ओइद्रे हाइना पेंटागन की स्पोकमैन जोन क्रेबीना फोंदोक्ली US की लनमी ओइरंबा विली जोसेफ कंसेलबु यूक्रेन खुथोंगनबा दिंथोकाबा नुमित सीख्रबने मा प्राइवेट मिलिटरी कॉन्ट्रैक्टर ओइना थबक तौरिबने हाइरि हेना पाउसना फोंदोरक्ली हौजिक ओइनादि म्याम पाउस मतंगसे लुसिनजरगे अमसुम पाथोकसखिबा सोखिबा लानखिबा यावरसु म्याम नंगापिगनी मसु मतम मतंग बेबा मरोइबि इ पाउसिंग सु म्याम द लेप लैथन अपडेट पिजरके हाइना थमजरी एंड थैंक यू।